number plate si chahi ama hello su chahi any bhawa yawa registration da moi gari si lerega register tawdu a so akhoi thingnai Registration number plate yaodana gari thoubana law and order da akaiba pibada nattana khudongthiba kaya amasu mayoknahalli haina Transport Minister Khashim Vashum na MAMI Tv da phongdorakli. Wafam ase Transport Minister Khashim Vashum na luchingduna Imphal gi tongan mafam sing da temporary natraga permanent high security registration plate yautaba gari sing check tabagi drive da minister na phongdokhibani. Ngasigi drive adu Yaskul Police Land da leiba MST gi gate mamang kabo laikai da leiba mau market Koirengai amade lamlong bazar da chathaki drive aduga mari lenana MAMI TV da Transport Minister Khashim Vashum na hai registration number plate thadana gari thobagi chang nomagi hangalakli chathariba drive asi revenue khongatpa khaki nate registration number plate yautana thoba gari singna thogaliba khudongcha daba sing adu miyam da khanganabagi wakhalonda ngasigi drive asi pangtokpani Transport Department na lawriba thodang asi miyam gini paikhaliba thorang asi miyam yaifanabagi damaktani haina so minister na makata ke Studio Sunday staff mayam si kokalaga haing Shanghai Festival sida crime mayam su thoktanaba aduga hojik si maroin nokoin nokoin su kangne hojik gari si rakon thori si gari number plate jodo singse gari number plate jodo asi mayam si masigi kambu si ni number plate si chahi ama hello su chahi any bhawa yawa registration da moi gari si lerega register tawdu a so akhoi thingnai masi government da revenue kaga da sunna da ba man na su gari thawda wakhan nungai thawda ba adon masi da motive si kino haji akhoi na prajasing khangba si tagra su leiba ado akhoi na prajasing na transport na law si di individual gi tamang ade si praja gi revenue gi tamang ni praja gi law and order gi tamak tani ha si akhoi gi prajasing su misima si khangba tagale aina bulldozer ning di krigumba owner sing na akhoi dealer de gi lauraga RC book pide number pide haba adugma complain hoi thamam nung da phaude dum yare adugo masi koina sangdana adum thambam dam da ekhogi ta glory da su adum hawbiro adu akhoi na sumateng bi ba yabu da adum soina bige Panba Yavadi Thasiki Taranipan da Transport Department ki Director Dr. Niveditana Motor Vehicles Act 1988 Amendment ki matung ina myoy amatana temporary natraga permanent high security registration plate yaudana gari amata thoba yaroi haina notification thokiba laikhrabane